Houjik thokliba irang asida cheitheng phanglaba sing yaiphanaba angamba thakta mateng pangkhigani haina Manipuri Governor Anusuiya Uikey na phongdokkhre. Wafamasi psychosocial stability need of the hour haiba thimda numit nini chupna pangthokadaba Indian Medical Association Ima Manipur State Branch ke kuntraga mapan suba All Manipur Medical Conference ama mekon haudokpagi thauramda mahakna phongdokhibani. Lafel Pata Leiba Imagi Holda, Danamandir University ki Vice Chancellor Professor N. Rasmohan Amasong, Ima Manipur State Branch ki President Dr. R.K. Lenin Yauna Pangtokiba Thoram Aduda, Governor Anusuiya Uikey na hai. Manipur thokliba irang asina maram oiraga miyoi kaya amadi tongan relief camp singda awa cheitheng khangduna leide. Relief camp singda chatpa matamda mahak ase Manipur gi Governor amani haibase kauthokhiduna inmate sing aduge imung manung amagum khanduna makoi awabada adumak saruk yakhe. Relief camp singda awa cheitheng khangliba inmate sing ase Dr. Yauna tongan ba sinfamda leiriba miyamgi mating chauna mathau tare. Makoida mateng pangba haibase aikhoigi pandam ama oina thamse. Loinana thokliba irang asi athubada loisinduna mahusagi punsida miyam hanjinlaknaba ishori mafamda thauni jare. Governor Anusuiya Uikey na makatana hai ngasidagi haudokliba amame kongi thim ase Houjik thokliba irang asiga yamna chunaba amasu oire matang asida doctor singna achawa thodang lauduna irang asigi cheitheng phanglaba miyamge punsi nahongnana mayon chonghanaba honabiyo doctor haibase isorgi hek mathangda leiduna miyoi amabo anauba mapok ama pokhanba ngamlibane aikhoi khudingmak khunai asigi chatna lonchat amagi makhada leiba maramna khunai asigi damak kathokpa amaga loinana thabak tawmina khise State asida doctor amasung medical workers singna lauriba makhal makha kayagi thodang sing ase thagattaba ngamde health services ki lam ase yariba makhai pakthok chakthoknaba honase maru oina rural area singda health service ki khudong chaba mapung fana phanghanaba khongthang lakhotpiyo mathau taba medical infrastructure sing hapchinduna lam ase khumang chawshinba ama ohense Ima Manipur State Branch na Houjik oirakliba punsi mahing asiga mari leinana thabak tawrakani haibagi thazaba chawna lei Association asina health awareness ka mari leinaba thabak tharam kaya leptana pangthokli haiba wafam sing tabada nungaiba fawi Miyam da hakshel ga mari leinaba scientific oiba paujel kaya sandoktuna ngasigi khumang chawshilaba amasung thabak ki achinba kaya na thalaba punsi mahing asidagi kharada oirabaso safanaba thabak tawrakani haibagi thazaba thamli hainaso Governor Anusuiya Uikey na makatana phongdokhe Thauram aduda Ima Manipur State Branch President Appreciate Award Governor Anusuiya Uikey na Dr. S. Jugendro, Dr. James Langbam amasung Dr. Soram Gautam da lanthokhe. Loinana Association asigi sobenar yauna hakchang paujel amade Dr. Singh na iba saiding lairik amaso phongkhe. आज भी 60,000 लोग कैंपों में रह रहे हैं 5,000 के लगभग जिनके घर बर्ड हो गए मैं जब कैंपों में जाती है उनके साथ मिलती हूँ उसकी मानसिक रूप से आप देखिए कि उसके अंदर किस तरह का वो जीवन से गुजर रहा है उसका पूरा परिवार उसका घर और इस समय आप सब लोगों की बहुत आवश्यकता है वास्तव में जरा भी उनको थोड़ा भी आपने जाकर हेल्प किया ये बहुत बड़ी चीज है मैंने कोशिश की हर कैंपों में जाकर उनके बीच में जाकर मैं ये भूल गई थी कि मैं मणिपुर गवर्नर हूँ एक परिवार के सदस्य के रूप में मैं उनके साथ बैठकर चर्चा की उनके बच्चों से मिली ये बहुत बड़ी चीज होती है और यही चीजें अगर आप लोगों ने भी ये अभियान आपका एसोसिएशन इन कैंपों में आप कर रहे हैं मुझे मालूम है लेकिन एक बार नहीं इसको कंटिन्यू रखिए पता नहीं है कब तक लोग ये कैंपों में रहेंगे